First World War amadi Second World War tamthiraba lan ani asina aikhoi miyoiba hairiba kanglop asida pikhiba akaiba manghan takhankiba mayam asi ngasi su mayamna kawbu leitana sonari. Second World War gi matungda Albert Einstein na asumna haiki World War 3 asi matau karamna lan soknagani haiba ai khangde adubu World War 4 dadi aikhoi miyoiba sing asi chai amadi nung paiduna lan soknagani. Albert Einstein gi wahai sing asigi nungi oiba wahan thokti World War 3 asi tholakpa taragadi masina aikhoi miyoibata natana Prithvi asida leiriba amadi aikoina uriba mayam asi loinamak tamthina mang takhan khidoribani asumna hainingai leitana mang takhan khiba asina aikhoi miyoiba haiba kanglup asi Stone Age ki matamda amuk hanjilaklagani maramasina World War 4 dadi nung amadi chai paiduna lan soknagani hairibani. Sahi taruk chupna lan thengnakiba World War 2 asina kayam yamna manghan takhan khrabage haibasi aikoina wari lairik amadi video singdagi khangba ngami. War asida miyoi karor taruk hena sikhi adubu World War 3 asi tholaklabadi kari oigani haibasi aikoigi wakanna sagatpada fawba wana thokani. Marup mayam ngasigi video asida World War 2 gi oiba amazing facts kharadang khaminasi ngasigi video asiju viewers singna yengbada yamna interesting oigani khanjai. Marup mayam bu DAshil 2.0 4Ever gi anuba video asida taramna oksari. Fact number 1. Second World War asi German na ihan hana Poland da attack torubadagi lan asi hokhibani numid adu 1939 gi September gi tang amani numid asibu Second World War hokhiba numini haina longnei. Marup mayam kanagumba miyoi amana Second World War asi karamba sahi gi karamba thada hokhibage haina hambiraklagadi 1939 gi September gi tang amani haina chingnaba leitana khumbiu. Fact number 2. Second World War asi houdringai mamangdagi Germany asi Hitler na panduna lakhibani mahakna Germany gi Nazi party asiga pullaga Europe pumba Germany na panaba kanna honaramkhi. Hitler gi pandamasigi damakta mahakna ihan hana Poland da war declare torumkhi. Hitler na tawriba lan asi lepu haiba yadabadagi Britain amadi France ani nasu Germany gi mayokta war lautholomkhi. Matau asumna World War 2 asi hokhibani aduga matang asidagi hauna country amana amagi mateng pangduna Second World War asi asum chauthokibani. Fact number 3. Masidagi lan asi group ani thokna khaidoklomki amana Allies aduga amana Axis haina korumki. Allies haiba group asida saruk yariba main country sing asina Britain, France, Soviet Union, USA amadi China ni aduga Axis haiba group asida yauriba main country sing asina Germany, Italy amadi Japan ni. Fact number 4. Second World War asida maikai amatada lan yauba haibasi afaba nate khanduna maikai amatada lan yaudana ingna chikna laikiba country hairagadi Spain, Sweden amadi Switzerland asini. Fact number 5. Second World War gi matam asida Hitler na Germany gi miyoi kaya ama jail da thamjinbiba amadi otpi nebiduna hatokpikhi makhoi sing adudi Romanic people, Jewish people, homosexual amadi physical and mental disability oiba miyoi sing asini. Hitler gi wakaldadi hairiba miyoi sing asi perfect German image asida fit oide khanbadagini perfect German image ama oinabagidamakta makhoi sing asibu Hitler amadi mahaki party Nazi singna tumnamak mangkhinaba sillibani. Fact number 6. 1940 gi megitang taragani thoi asida France pu Germany na khudum chanchilamki. Sahi mari gi matung 1944 asida Allies group ki lanmi sing asina France tagi German singbu tanthokhinaba akanba lan tawsilaklami masidagi Paris asi Hitler gi makutagi nanthokidore haibasi khanglakpadagi mahaki military general oiriba Dietrich Wall Coltista France ta leiriba important oiba landmark haibadi Eiffel Tower gumba sigi manakta bomb phumjinnaba order torongki masina Paris shahar asibu tumnamak manghan khidoribani. Hitler na tawrakliba order asi Coltitz na yaninglamkhide maram asidagi mahakna order asi indana Allies group ki mamangda torongki. Coltitz ki asiguma mawong asidagi mahakpu Savior of Paris hairaga khangnakhi.
Fact number 7. Germany na France asi khudum chalaba matungda Hitler na Paris da visit tawba matamda French resistance pilot chingna Eiffel Tower ki elevator cable asi kakthalamki maramdi Hitler amadi Nazi party sing asina makhoi gi Germany flag asi Eiffel Tower gi matonda thetning ba taragasu Eiffel Tower gi 1665 step asi kakhatlaga makhoi gi flag adu thelunabani Fact number 8. Germany na France asibu khudum chalingi matamasida Germany gi nupa singa France nupi singa relation leiramba singasi kona thangda France ki miyoi singasina nupi singasibu faraga maru kokthokpiki maramdi makhoina country gi mayokta lei haina khanbagini Fact number 9. World War II asida Germany na Britain da bomb thadaba chatpa matamda Hitler na order amakhak toramki madudi makhoina Britain da bomb thadaba matamda Britain gi Blackpool haiba mafam asida bomb amata thadaba yaroi haramki maramdi Hitler gi wakhalda Second World War asi Germany na ngamlaba matung Britain asi makhoina khudum chanchinduna Britain gi Blackpool haiba mafam asida harau nungaiba phongdokpa vacation plan sinnaba khalibani Fact number 10. Allies group ki force sing asina Germany Nazi-bu maithiba pinaba Berlin haiba mafam asida lan chansilakpa matamda 30 April 1945 da underground bunker amada Hitler masana suicide tawduna sikre haina thajane masidagi chayol amagi matung 7 May 1945 asida Germany na war asida Toroklami masigi matung asida Europe tadi World War II asi loisilamki World War II loire haibagi announcement asi hek phangbaga Britain dadi lambi khudingmak street party tawduna harau nungaiba phongdoklamki sahi taruk chupna chatharakiba lan asi Europe ki jagada lan losin khrabasu atopa mafam kayadadi lan asi makha na chatharamki 6 August amadi 9 August ta America na Japan gi Hiroshima amadi Nagasaki hairiba saharani asida atom bomb thadaki masina miyoiba aikhoi gi itihas asida amukta ukhidriba mawongda Japan gi saharani asi ut onki masigi mathakta 8 August 1945 asida Soviet Union na Japan da war tawnaba war declared toromki masigi matungda Japan miyoi singasina option amata leitabadagi 15 August 1945 asida America gi mamangda Japan asi toki masigi matungda World War II asi officially country khudingmaki oina lan asi loirumki World War II asi loikraba matungda superpower country tanarakpadagi Soviet Union amadi America anigi marak asida Cold War gi horofam ohenki Marup mayam ngasigidi video asi matang sida loisilage mayam gidamakta anauba video ama amuk puduna laksage